ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯗ꯭ꯔꯛ ꯍꯩꯕ ꯆꯥꯎꯔꯦꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯏꯆꯟꯕꯤ ꯃꯉꯥꯡ꯫ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯆꯥꯎꯔꯦꯟ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕ ꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯇꯥ ꯇꯧꯕ ꯌꯥꯝꯅ ꯍꯩ꯫ ꯃꯇꯝ ꯆꯨꯞꯄ ꯃꯤꯅꯝꯕ ꯋꯥꯗ ꯉꯥꯡꯂꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯆꯥꯎꯔꯦꯟ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯈꯪꯊꯝ ꯊꯝꯂꯛꯏ꯫ ꯆꯥꯎꯔꯦꯟꯁꯨ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯑꯣꯟꯊꯣꯛꯂꯛꯏ꯫ ꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯎꯔꯦꯟ ꯎꯕ ꯃꯇꯝꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯆꯥꯎꯔꯦꯟ, ꯅꯪ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯔꯦ꯫ ꯃꯇꯝ ꯁꯨꯔꯒ ꯑꯩ ꯎꯕꯗ ꯑꯃꯨꯛ ꯀꯣꯏꯆꯦꯜ ꯑꯃꯨꯛ ꯆꯦꯜꯂꯦ꯫ ꯉꯁꯤꯗꯤ ꯅꯪ ꯆꯦꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ?" ꯆꯥꯎꯔꯦꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯁꯤꯟꯅꯔꯒ ꯇꯞꯊꯅꯕ ꯍꯥꯏꯔꯛꯏ, "ꯇꯥꯊꯣꯏꯕ, ꯑꯁꯥꯎꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ꯫ ꯇꯥꯗꯒꯤ ꯁꯦꯟꯕꯨ ꯅꯅꯥꯎꯅ ꯀꯩꯗꯧꯕꯩ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤꯗꯣ? ꯅꯪ ꯑꯩꯒꯤ ꯁꯦꯟꯗꯣ ꯍꯥꯠꯂꯒꯦꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ ꯇꯥꯗ, ꯀꯗꯥꯏꯗꯒꯤ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯑꯩꯅ ꯎꯍꯧꯗꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯥꯗ ꯎꯔꯒ ꯅꯅꯥꯎꯅ ꯀꯩꯗꯧꯕꯩ ꯆꯦꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯇꯥꯗꯁꯦ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅꯅꯦ ꯊꯝꯖꯔꯤꯕꯅꯤ ꯀꯩꯅꯣꯅꯦ." "ꯅꯆꯤꯟꯗ ꯊꯤꯒꯅꯨ꯫ ꯄꯥꯈꯪ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯊꯤꯔꯗꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯐꯪꯗꯕ ꯇꯥꯔꯦ꯫ ꯑꯣꯏꯗꯕ ꯃꯤꯅꯕ ꯃꯌꯥꯝ ꯑꯃꯅꯦ ꯉꯥꯡꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯦꯟꯕ ꯌꯥꯒꯗꯧꯔꯤꯒꯦ ꯅꯪꯕꯣ?" ꯇꯥꯗꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯅꯥꯎꯅ ꯀꯃꯥꯏꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯣꯏꯅꯣ ꯋꯥꯅꯤ꯫ ꯑꯩꯗꯤ ꯃꯤꯅꯝꯕꯒ ꯍꯩꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯐꯔꯦ, ꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ꯫ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ꯫ ꯇꯥꯗ, ꯆꯠꯅ ꯋꯥꯔꯤ ꯁꯥꯁꯤ꯫ "ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯂꯦꯞꯂꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ꯫ ꯆꯠꯂꯒꯅ ꯌꯨꯝ ꯌꯧꯈ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪ?" ꯆꯥꯎꯔꯦꯟ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯊꯟꯇ ꯈꯜꯂꯤ, "ꯅꯨꯡ ꯂꯩꯍꯧꯔꯣ, ꯑꯩꯅ ꯊꯣꯛꯄ ꯑꯩ ꯆꯠꯈ꯭ꯔꯒꯦ." ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ? ꯅꯊꯟꯇ ꯉꯪꯂꯒ ꯂꯩꯔꯤꯕꯗꯣ ꯀꯩꯒꯤꯅꯣ?" "ꯇꯥꯗꯒꯤ ꯁꯦꯜꯗꯨ ꯃꯇꯝ ꯈꯔ ꯈꯛꯇ ꯉꯥꯏꯕꯤꯔꯣ꯫ ꯃꯇꯝꯈꯔ ꯂꯩꯔꯒ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯛꯑꯒꯦ." "ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯔꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯣꯅꯦ? ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯁꯦꯟ ꯄꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯨ, ꯑꯩ ꯄꯤꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ." "ꯐꯔꯦ, ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯌꯨ ꯍꯥꯏꯕꯅꯣ?" "ꯊꯥ ꯑꯃ ꯑꯅꯤꯗꯤ ꯉꯥꯏꯕꯤꯌꯨ ꯇꯥꯗ." "ꯊꯥ ꯑꯃ ꯑꯅꯤꯗꯨꯗꯤ ꯁꯥꯡꯃꯟꯗ꯭ꯔꯅꯦ ꯆꯥꯎꯔꯦꯟ?" "ꯇꯥꯗ, ꯂꯩꯇꯕꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯃꯤꯒꯤ ꯁꯦꯟ ꯇꯣꯟꯕꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ? ꯂꯩꯔꯗꯤ ꯄꯤꯔꯅꯤ꯫ ꯑꯩꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯪ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯨꯅꯤ꯫ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯤꯟꯊꯤꯕ ꯇꯥꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯎꯗꯤ ꯆꯤꯟꯊꯤꯕꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯇꯧꯔꯤꯁꯤ꯫ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯤ." "ꯍꯥꯏꯅꯤ ꯅꯪ, ꯑꯁꯦꯡꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯤ ꯅꯪ꯫ ꯑꯗꯣ ꯁꯦꯜ ꯑꯗꯣ ꯁꯣꯏꯍꯜꯂꯛꯀꯅꯨ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯪꯒ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯃꯇꯝꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯇꯧꯔꯤꯁꯦ." "ꯍꯣꯏ ꯇꯥꯗ, ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ." ꯅꯨꯄꯥ ꯑꯗꯣ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯁꯦꯜꯗꯣ ꯁꯣꯏꯗꯤ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ." "ꯍꯣꯏ ꯇꯥꯗ, ꯁꯣꯏꯗꯅꯕ ꯅꯅꯥꯎꯁꯨ ꯍꯣꯠꯅꯖꯒꯦ." ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯟꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯆꯠꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ "ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯀꯥꯏꯅ ꯋꯥꯔꯤꯅ ꯃꯥꯅ ꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯄꯥꯝꯕꯗꯣ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯀꯣꯠꯊꯗꯅ ꯃꯥꯅ ꯁꯨꯝ ꯂꯩꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯟꯅꯗꯅ, ꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯇꯧ ꯁꯥꯕ ꯑꯃ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯟ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯄꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯉꯦꯛꯐꯝ ꯊꯩ꯫ ꯌꯨꯝꯁꯤꯁꯨ ꯑꯩꯅ ꯆꯤꯠ ꯁꯦꯡꯗ꯭ꯔꯤꯈꯩ ꯌꯨꯝ ꯃꯥꯟꯗꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯊꯟꯇ ꯂꯩꯕꯒꯤ ꯍꯧꯅꯕꯤꯅꯤꯅ ꯇꯧꯔꯤꯁꯤ꯫ ꯋꯥꯏꯗ, ꯀꯅꯥꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯁꯨ ꯑꯃꯠꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ꯫ ꯁꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯤ꯫ ꯏꯁꯥꯒꯤ ꯐꯤꯁꯨ ꯏꯁꯥꯅ ꯁꯨꯗꯣꯏꯅꯤ꯫ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯗ꯭ꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯈꯛꯇ ꯍꯣꯠꯅꯕꯗ ꯃꯇꯝꯁꯦ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯊꯅ ꯐꯝꯂꯒ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯥꯎꯔꯦꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯦꯟꯁꯨ ꯆꯪꯂꯛꯏꯕ ꯑꯗꯨ ꯎꯔꯦ꯫ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯍꯥꯏꯔꯛꯏ, "ꯑꯁꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯈ꯭ꯔꯦꯗ꯫ ꯅꯨꯡꯉꯥꯏꯅꯤ꯫ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯥꯒ ꯄꯨꯜꯂꯒ ꯂꯣꯏꯅ ꯇꯧꯍꯧꯔꯒꯦ꯫ ꯁꯦꯜ ꯊꯧꯕ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯗꯤꯅꯦ ꯃꯇꯨꯡ ꯂꯥꯛꯅꯤꯡꯗꯅꯕ ꯊꯕꯛ ꯈꯔꯁꯨ ꯇꯧꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯒ ꯀꯧꯁꯤꯜꯂꯤ꯫
ꯏꯇꯥꯎ ꯂꯥꯛꯄꯤꯔꯦ ꯆꯪꯕꯤꯔꯛꯑꯣ ꯑꯧ ꯑꯩ ꯋꯥꯈꯤꯗ ꯅꯉꯣꯟꯗ ꯍꯥꯏꯒꯦꯗꯅ ꯂꯥꯛꯄꯅꯤ ꯆꯪꯕꯤꯔꯛꯑꯣ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯐꯤꯗꯥ ꯑꯃꯨꯛꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯩꯗꯤ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯏꯊꯟꯇꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯇꯧꯔꯤꯁꯤ 이몽다 짱나 ngahangba wani 이몽데기 피다 ama puthoklaga laiba miyoi aduda haifet thamlaga hairei sida phambiu ida mahaksu hanagumna phamtharei laiba nupa adusu piriba phida ado haifetang semlaga phammi Chaoren wangang ba haurei aise handak thaba khara chile aduna imung mangonda che isai ithantana hotnaruba kobunina aiso laina de do amaso loina nangalu haibadudi ngamdaba tanja su yaurei do adunani kaisu khanbiganu ko kaisu kaideda thabo yamana oirini mane ado itabu udabasu phana yamna kuire itabu nungairibo nungairi itawna ai udabagi wani ainadi itabu adum uida kouba phare hekta bagi kaudabani ado itaw ai se nangonda wa amata hayena lakpani kari wano hekta hayu kainune itaw ai luhongdori ha adudi yamna nungaibo wafamnina au ado handak se luhongbo mayase sense kara sinba itawda laikiba aigi seldo aigi se thaubugi wadi nateko aigi luhongba nangnaba aingonda yohonbira o haige haidana lakpani imana itaw khoide hek laaga hayenbaduso aise nungaidaba aduda aini hekta oina chatlage haidana laisini hoida sel thoba nati piyu haibani kaisu kaide luhongba haibasisu achauba thaudo amani sel aduki matik sangkraba itawna haiba wafamdo ai soidana bo nazage luhongba bu kayam waligene luhongba budi khara walida adudi thabak ka hena chilonggadaba mandebo hoi yumsu kaisu semjaningai oidri hausikki oinadi khara komi adubu tawdaba yadaba khara budi tawnaba aikoi hotnaribani hayengwai luhongba mayada koichen chenadanaba itaw sum tawbani ai singasi thaba ama chatkadaba aduda sariba mayam sisu lushingadoba pisu sugadaba thabakse onthokna yamkhraba aise hayengwai aina su itawgi luhongbagi thabakta mateng pangganida ngasigi oinadi itawna ingonda thabak khara mateng amukta pangbiba tare nupa ado mathanta wakhanda khali masigi nupa se kainum tawini mayumda sel thoba lakpamida pakholoina sijile magi wakhalda aise angang macha oina khanbra khangdi Chaoren amu wa ado makhata rei aigide ithanta laibanina ithantana hotnabaduda ngamlaktaba tawrisi anga ama kayama laidana mateng pangbigene sunati amada hotnai amada hekta hoba aduda ngasi se thabaksu lahibasida hairiba aigise ithanta loina hotnarabadi aisu thabakse sathokadaba laibanina khuyongnagadroba yambabudi nateda si khaktani itawbu aina hairiba wase iya yaningdrabane hayengwa itawgi lhombudasu aisu dum lakanida upai leite nupa ado nuklaga haire itawna hairiba wafamdo yamna chumi yum ama purakpa haibase thathagi thabuk nati itawna su phajana haiba wabu kai yadani phare adudi thabakse amukta losinminrasi asi hairaga hogale itawna ne sumchit hek pairaga waisitbadu nungaite pukri asidagi ising khara holaga hingkholase ising oina chaibiro kei jaba yagadra haina thajabani ayamana teda asikha itawna tawbiro asongisira mane asongise hoi asi hairaga nupa ado chatkre Chaoren chatkriba mi aduda yenglaga haire mana si tawradi aina mayamse lusinba yare kamdawi nang aina thabakse kayam wana suri habado ngasidi khanganina Chaoren masu thabak lusinkre somda nupa adusu ising soga pochai singdu ising saiba haure othokpa nupani mathanta thadokpada chiraroi khangdana mama mapana mathantane thadolamba jani mayamdu ising chainaba hotnabada kayadi ware adubo kaidi hairuni aroiba phaidomadu ising chainabani haidana pukridagi ising sogli waine sidi kwanga je nukhat nonthaga tawbada kainhum tawle masigi thabakse loiraga ai yumda thabak lehawi hairaga chattadi mathang tawgadaba thabak adudi ai sigedaba male asi hairaga thabak to loisile somda Chaoren wailam sengba loire phisu khara sudokle chaksu thongba horabani nupa adusu thabak loiraba male mangolomda lakle Chaoren nupa aduda haire maro wabrane thaba kuidiba oibagi ising chaidadi amatta hingba ngamlaro haidana tawbani kaisu wadeda maro ado aise akawba ma leire yumda thaba ma tawgadaba ma lehobani
ꯑꯩꯗꯤ ꯀꯥꯎꯊꯣꯛꯇꯅ ꯁꯤꯗ ꯑꯣꯏꯅ ꯁꯨꯔꯒ ꯂꯩꯔꯤ ꯏꯃꯥꯅ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯅꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯕꯛꯇꯣ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯕ ꯌꯥꯔꯣꯏꯗꯕ ꯑꯦ ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯗꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯔꯕ ꯐꯔꯦ ꯏꯇꯥꯎꯅ ꯉꯁꯤ ꯑꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯑꯩ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯅꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯏꯇꯥꯎ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯂꯦ ꯆꯟꯅ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣꯕ ꯁꯤꯕꯨ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯩ ꯀꯔꯝ ꯀꯥꯟꯗꯕꯨ ꯄꯥꯡꯗꯣꯏꯅꯣ ꯉꯁꯤ ꯃꯉꯣꯟꯗꯒꯤꯅꯦ ꯅꯥꯟꯊꯣꯛꯂꯛꯏꯁꯦ ꯑꯩ ꯐꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯣꯏꯗꯒꯅꯦ ꯆꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯆꯥꯎꯔꯦꯟ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯈꯜꯂꯤ ꯐꯖꯅꯗꯤ ꯋꯥꯔꯝꯃꯅꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯒ ꯈꯔ ꯆꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯆꯥꯎꯔꯦꯟꯅ ꯊꯕꯛ ꯈꯔ ꯁꯨꯔꯤꯕ ꯑꯁꯦ ꯃꯅꯦꯒꯤ ꯃꯌꯨꯝꯗꯅꯤ ꯑꯇꯣꯞꯄꯗꯗꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯇꯜꯂꯤ ꯃꯁꯤꯗ ꯁꯨꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯃꯅꯦꯅ ꯅꯝꯗꯅ ꯀꯧꯔꯒ ꯁꯨꯍꯜꯂꯤꯕꯅꯤ ꯆꯥꯎꯔꯦꯟꯒꯤ ꯃꯅꯦꯒꯤ ꯃꯃꯤꯡ ꯃꯨꯈꯤ ꯀꯧꯏ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯁꯨꯕ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯂꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯤ ꯃꯨꯈꯤꯒꯤ ꯃꯀꯨꯕꯣꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯦꯝꯕꯣꯛꯇꯤ ꯂꯩꯔꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯝꯂꯒ ꯂꯩꯒꯅꯤ ꯃꯨꯈꯤꯒꯤ ꯃꯅꯦꯝꯕꯣꯛ ꯑꯁꯤ ꯆꯥꯎꯔꯦꯟꯒꯗꯤ ꯈꯔ ꯑꯗꯨꯛ ꯆꯥꯅꯩ ꯋꯥꯈꯜ ꯃꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯅꯦꯅ ꯆꯥꯎꯔꯦꯟꯗ ꯊꯤꯅ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛꯅ ꯆꯥꯎꯔꯦꯟꯗ ꯐꯖꯕ ꯋꯥꯍꯩꯅ ꯇꯥꯛꯀꯅꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯅꯤ ꯆꯥꯎꯔꯦꯟꯅꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯏ ꯃꯨꯈꯤꯒꯤ ꯃꯅꯦꯝꯕꯣꯛꯀꯤ ꯃꯃꯤꯡ ꯇꯣꯝꯕꯤ ꯀꯧꯏ ꯇꯣꯝꯕꯤꯅ ꯈꯟꯖꯕ ꯋꯥꯈꯜ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯆꯥꯎꯔꯦꯟ ꯑꯁꯦ ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯇꯥꯍꯟꯗꯨꯅ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯦ ꯂꯧꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯍꯟꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯆꯥꯎꯔꯦꯟꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯅꯦꯒꯤ ꯌꯨꯝꯗ ꯌꯧꯔꯦ ꯃꯉꯣꯟꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯑꯕꯣ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯛꯑꯕꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯑꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯅꯦꯅ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯅꯤ ꯍꯥꯏꯕꯅꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄꯗꯗꯤ ꯊꯦꯡꯉꯅꯤ ꯑꯗꯨꯅꯅꯦ ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯍꯧꯔꯣ ꯀꯔꯤ ꯋꯥꯔꯤꯅꯣꯕꯣ ꯑꯕꯣꯛꯄꯨ ꯈꯪꯕ꯭ꯔꯣ ꯑꯕꯣꯛ ꯑꯣꯏꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯅꯦꯒ ꯁꯥꯟꯅꯕꯅ ꯍꯦꯟꯅꯅꯦ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯅꯤꯅꯦ ꯋꯥꯔꯤꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯨꯈꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯆꯥꯎꯔꯦꯟ ꯎꯕꯗ ꯍꯥꯏꯔꯛꯏ ꯆꯥꯎꯔꯦꯟ ꯅꯪ ꯂꯥꯛꯑꯕ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯍꯧꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣꯏꯅꯦ ꯀꯌꯥ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤꯅꯣ ꯀꯣꯟꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯁꯥꯟꯅꯕꯅꯅꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯋꯥꯔꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯈꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯅꯪꯁꯨ ꯅꯊꯟꯇ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯏꯅꯦꯁꯨ ꯊꯋꯥꯏꯁꯦ ꯏꯔꯨꯝ ꯂꯨꯝꯗꯦ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ ꯆꯥꯎꯔꯦꯟ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯜꯂꯛꯈꯤꯅꯨꯗ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇꯦ ꯅꯪꯅ ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯤꯕꯨ ꯑꯄꯥꯝꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯂꯣ ꯍꯧꯖꯤꯛꯁꯦ ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯃꯇꯝ ꯆꯥꯔꯤꯉꯩꯗꯅꯦ ꯊꯕꯛ ꯑꯁꯦ ꯇꯧꯍꯧꯔꯁꯤ ꯅꯪꯅ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯒꯅ ꯂꯩꯔꯦ ꯂꯩꯇ꯭ꯔꯒꯅ ꯃꯁꯤꯗ ꯑꯉꯥꯡ ꯑꯐꯕ ꯑꯃ ꯂꯩꯌꯦ ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯏ ꯊꯕꯛꯁꯨ ꯍꯩ ꯃꯗꯣ ꯏꯅꯦ ꯍꯦꯛꯇ ꯍꯥꯏꯅꯔꯨꯔꯗꯕꯅꯤ ꯑꯁ ꯍꯥꯏꯅꯕꯤꯔꯨꯅꯨꯗ ꯑꯩ ꯂꯨꯍꯣꯡꯕꯒ ꯄꯥꯝꯗꯦ ꯍꯣꯏ ꯈꯪꯅ ꯆꯥꯟꯅꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯨꯅꯨ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯁꯤꯡꯕ ꯂꯣꯏꯈꯤꯒꯦ ꯉꯁꯤꯁꯨ ꯃꯤ ꯑꯅꯤꯅꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯛꯇꯗ ꯊꯦꯡꯅꯔꯨꯏꯁꯤ ꯏꯅꯦ ꯁꯦꯜꯗꯣ ꯇꯥꯜꯂꯣ ꯁꯦꯟ ꯌꯥꯝꯅ ꯐꯪꯕ ꯊꯕꯛꯇꯣ ꯁꯨꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯃ ꯁꯦꯟ ꯐꯪꯕ ꯊꯕꯛꯇꯣ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯂꯩꯇꯕꯒꯤꯅꯤ ꯀꯅꯥꯅ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯍꯥ ꯑꯩ ꯄꯤꯒꯦ ꯁꯦꯟ ꯌꯥꯝꯅ ꯊꯣꯛꯀꯗꯕ ꯊꯕꯛꯇꯣ ꯑꯩ ꯄꯤꯒꯦ ꯅꯪꯉꯣꯟꯗ ꯑꯁ ꯏꯅꯦꯅ ꯄꯤꯕ ꯊꯕꯛꯇꯨꯗꯤ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯨ ꯁꯨꯕ ꯑꯩ ꯇꯜꯂꯗꯤꯅꯦ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯣꯏ ꯈꯪꯅꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤꯅꯦ ꯍꯦꯛꯇ ꯍꯥꯏꯔꯨꯔꯗꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯃꯥꯏꯁꯨ ꯐꯟꯕꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯟꯅꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯈꯪꯅꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯦ ꯂꯣꯏꯅ ꯁꯤꯟꯒꯦ ꯆꯥꯎꯔꯦꯟ ꯃꯅꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯃꯁꯥ ꯃꯊꯟꯇ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯌꯥꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯉꯛꯄꯅꯤꯍꯦ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯇꯤꯟ ꯆꯣꯠꯊꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯜꯂꯈꯣꯅ ꯍꯥꯏꯌꯣꯏꯅꯦ ꯐꯤ ꯐꯅꯦꯛ ꯇꯧꯅ ꯄꯛꯆꯤꯟꯗ ꯁꯤꯟꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅꯗꯤ ꯈꯪꯂꯤꯅꯦ ꯍꯥ ꯍꯣꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯩ ꯐꯠꯇꯦ ꯑꯩꯁꯨ ꯂꯣꯏ
ꯈꯪꯉꯗꯤꯅꯦ ꯁꯦꯝꯗꯣꯛꯄ ꯀꯩꯗꯧꯒꯦ ꯁꯦꯝꯗꯣꯛꯄꯗꯣ ꯌꯥꯏꯗ ꯑꯗꯨꯗ ꯇꯟꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯃꯨꯈꯤ ꯆꯥꯎꯔꯦꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯨ ꯀꯗꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯁꯦ ꯀꯣꯛ ꯁꯥꯍꯜꯂꯕꯅꯤ ꯃꯨꯈꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯆꯥꯎꯔꯦꯟꯁꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯅꯦꯗ ꯆꯠꯂꯦ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯅꯦꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯅ ꯀꯧꯔꯝꯗꯕꯤꯗ ꯆꯠꯈꯤꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯆꯥꯎꯔꯦꯟ ꯃꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯨꯈꯤꯁꯨ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯣꯡꯃꯗꯤ ꯆꯥꯎꯔꯦꯟꯅ ꯊꯕꯛ ꯂꯥꯛꯄ ꯑꯗꯣ ꯐꯝꯂꯒ ꯉꯥꯏꯔꯒ ꯂꯩꯔꯦ ꯆꯥꯎꯔꯦꯟꯁꯨ ꯆꯪꯂꯛꯂꯦ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯅꯦꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯆꯦꯟꯊꯣꯛꯐꯝ ꯑꯃ ꯂꯩꯔꯔꯣꯏ ꯎꯄꯥꯏꯗꯤ ꯂꯩꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯨꯔꯦ ꯃꯁꯤꯗꯒꯤ ꯃꯅꯦꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯗꯤꯅꯦ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯈꯪꯅꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕꯁꯤꯅꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯁꯣꯏꯕꯁꯤ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯍꯦꯛ ꯇꯥꯗ꯭ꯔꯤꯈꯩ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯅꯦ ꯑꯗꯨꯃꯗꯤ ꯈꯪꯉꯨꯀꯣ ꯅꯪ ꯆꯥꯎꯔꯦꯟꯅ ꯏꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯃꯤ ꯈꯪꯉꯤ ꯅꯪꯗꯤꯅꯦ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨ ꯈꯛꯇꯅꯤ ꯅꯪꯒꯤꯗꯤ ꯆꯥꯎꯔꯦꯟ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯑꯗꯨ ꯎꯕꯗ ꯃꯨꯈꯤꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯦ ꯃꯥ ꯇꯥꯅꯤꯡꯗꯦꯕ ꯉꯥꯡꯕꯤꯅꯕ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯐꯩ ꯍꯥꯏꯅ ꯈꯜꯂꯨꯅꯤ ꯅꯪꯕꯣ ꯃꯤꯅ ꯉꯥꯡꯕꯁꯦ ꯃꯁꯥꯁꯦ ꯇꯥꯅꯤꯡꯗ꯭ꯔꯤ ꯏꯅꯦ ꯐꯨꯔꯒ ꯆꯩꯈꯤꯗꯦ ꯉꯥꯡꯂꯒ ꯇꯥꯅꯤꯡꯗꯦꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯅꯤ ꯀꯧꯊꯣꯛꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯃꯨꯈꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯍꯧꯔꯤ ꯌꯥꯔꯣꯏ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯦꯕꯁꯦ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯃꯁꯥ ꯑꯁꯤꯗ ꯇꯥꯅꯤꯡꯕ ꯑꯃ ꯐꯥꯎꯗꯦꯕ ꯉꯁꯥꯏ ꯃꯈꯩꯗꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯇꯣꯝꯕꯤꯅ ꯃꯃꯧꯅ ꯁꯥꯎꯔꯤꯕ ꯑꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇꯅꯦ ꯇꯞꯊꯧ ꯃꯁꯥꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯪꯖꯔꯕ ꯃꯤꯗ ꯐꯠꯇꯦ ꯍꯥꯏꯗꯅꯅꯦ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒꯅꯦ ꯇꯥꯛꯑꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯐꯖꯅ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯈꯣꯏꯅꯅꯦ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ ꯀꯃꯥꯏꯅ ꯇꯥꯛꯇꯣꯏꯅꯣ ꯈꯤꯇꯪ ꯉꯥꯡꯕꯁꯤ ꯐꯥꯎꯕ ꯇꯥꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯝꯃꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯃꯆꯥꯔ ꯍꯥꯏꯕꯅꯤꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯔꯕ ꯃꯤꯅꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯕ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩꯃ ꯌꯦꯡꯉꯨꯍꯦ ꯃꯥ ꯑꯉꯥꯡ ꯅꯠꯇꯕꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯄ ꯃꯇꯝꯁꯨ ꯌꯥꯝꯅ ꯍꯦꯜꯂꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯏꯃꯥꯅ ꯋꯥꯔꯤꯗꯣ ꯍꯦꯛ ꯁꯥꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯈꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤ ꯃꯨꯈꯤꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯁꯣꯜꯂꯤ ꯃꯌꯥ ꯅꯨꯄꯥꯁꯤꯗꯤ ꯃꯅꯤ ꯑꯁꯤ ꯂꯧꯏꯗꯅ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯉꯟꯅ ꯂꯣꯏ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯆꯥꯎꯔꯦꯟꯁꯨ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯀꯧꯔꯛꯏ ꯆꯥꯎꯔꯦꯟ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯗ ꯑꯋꯣꯕꯣ ꯉꯁꯤꯗꯤ ꯈꯔ ꯊꯨꯔꯦ ꯋꯥꯔꯕ꯭ꯔꯅꯦ ꯏꯁꯨꯕꯣ ꯂꯥꯎꯅꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯑꯕꯣꯛꯀꯅꯦ ꯋꯥꯔꯤ ꯈꯤꯇ ꯁꯥꯁꯤ ꯆꯥꯎꯔꯦꯟꯁꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯇꯣꯝꯕꯤ ꯆꯥꯎꯔꯦꯟꯗ ꯍꯪꯂꯛꯏ ꯏꯁꯨꯕꯨ ꯋꯥꯕ꯭ꯔꯣ ꯈꯔ ꯋꯥꯏꯕꯣ ꯊꯕꯛ ꯁꯨꯔꯕꯗꯤ ꯋꯥꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯕꯣ ꯑꯗꯣ ꯅꯪ ꯅꯅꯦꯅ ꯍꯥꯏꯕ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯣ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ ꯁꯥꯎꯗꯦꯗꯕꯣ ꯑꯩꯈꯣꯏꯅꯦꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯕꯁꯤꯕꯨ ꯑꯩ ꯀꯩꯁꯨꯝꯇ ꯈꯟꯗꯦꯗ ꯅꯅꯦꯅꯤ ꯅꯪꯒꯤꯗꯤ ꯃꯥꯅ ꯅꯃꯥꯁꯨꯅꯤ ꯅꯄꯥꯁꯨꯅꯤ ꯑꯗꯨꯅ ꯅꯅꯦꯅ ꯉꯥꯡꯕ ꯋꯥꯗ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯁꯥꯎꯗꯦꯗꯕꯣ ꯆꯥꯎꯔꯦꯟ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯗꯨꯒꯅꯦ ꯍꯦꯟꯅ ꯂꯨꯅꯁꯨ ꯈꯟꯒꯅꯨ ꯐꯠꯇꯦ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯆꯠꯂꯗꯤ ꯄꯨꯝꯅꯃꯛꯅꯦ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯏꯁꯥꯅ ꯇꯧꯕꯒꯤ ꯃꯍꯩꯗꯤ ꯏꯁꯥꯅ ꯐꯪꯒꯗꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯩꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕ ꯐꯪꯒꯅꯤ ꯐꯠꯇꯕ ꯇꯧꯔꯒꯅ ꯐꯠꯇꯕ ꯐꯪꯒꯅꯤ ꯑꯗꯨꯅꯅꯦ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯗꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯤꯒꯤ ꯃꯔꯟ ꯇꯣꯜꯂꯒ ꯃꯤ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯃꯁꯥꯅ ꯅꯤꯡꯇꯝꯅ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯅꯕ ꯃꯔꯝ ꯄꯤꯗꯕ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃꯗꯅꯦ ꯂꯩꯔꯒ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯆꯥꯎꯔꯦꯟ ꯋꯥ ꯉꯥꯡꯗꯦ ꯇꯣꯝꯕꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯁꯨꯅ ꯍꯌꯦꯡꯋꯥꯏ
ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯂꯩꯔꯀꯥꯟꯗꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯀꯥꯟꯗ ꯑꯕꯣꯛꯀꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯕ ꯂꯥꯛꯄꯗꯣ ꯑꯕꯣꯛ ꯉꯥꯏꯔꯤꯕꯅꯤ ꯑꯕꯣꯛ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯆꯠꯂꯣ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯑꯕꯣꯛ ꯆꯥꯎꯔꯦꯟ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯆꯨꯝꯃꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯑꯩꯅ ꯐꯪꯒꯗꯕꯅꯤ ꯆꯥꯎꯔꯦꯟ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯃꯌꯨꯝꯁꯨ ꯌꯧꯔꯦ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨꯗꯤ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯎꯪꯂꯒ ꯂꯩꯔꯦ ꯑꯕꯣꯛꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯩꯅ ꯃꯍꯩ ꯐꯪꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯦ ꯌꯥꯝꯅ ꯁꯥꯡꯏ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯈꯥ ꯊꯥꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯦꯟꯅ ꯑꯋꯥꯕ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯅ ꯆꯠꯅꯕ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯇꯥꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯆꯥꯎꯔꯦꯟ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯟ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯅꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤ ꯏꯅꯦ ꯀꯩ ꯂꯩꯔꯦ ꯉꯟꯇꯥꯅ ꯂꯥꯛꯏꯁꯤꯅ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕꯣ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯆꯥꯛꯀ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯏꯅꯦꯅ ꯍꯥꯏꯕ ꯁꯦꯟ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯕꯛ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯃꯨꯈꯤ ꯉꯁꯤ ꯆꯥꯎꯔꯦꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯏꯪꯉꯪ ꯉꯪꯅ ꯌꯦꯡꯂꯛꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯍꯦꯟꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯆꯥꯎꯔꯦꯟ ꯁꯤꯕꯨ ꯑꯩꯒꯤ ꯏꯌꯥ ꯆꯥꯎꯔꯦꯟꯗꯨꯔꯅꯦ ꯏꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯃꯨꯈꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯍꯥꯏꯗꯅ ꯆꯥꯎꯔꯦꯟ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯏꯅꯦ ꯉꯥ ꯂꯩꯔꯨꯒꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯏꯅꯦ ꯉꯁꯤꯗꯤ ꯍꯥꯏꯅꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯆꯠꯂꯣ ꯃꯈꯣꯏꯗꯤ ꯅꯪ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ ꯁꯦ ꯅꯪꯅꯦ ꯃꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯃꯣ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯃꯨꯈꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯔꯦꯟꯁꯨ ꯂꯩꯍꯧꯔꯦ ꯃꯅꯦꯅ ꯑꯗꯨ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯔꯥꯎꯔꯤ ꯑꯗꯨꯒꯨꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯇꯝ ꯆꯨꯞꯄꯗ ꯃꯊꯥ ꯁꯥꯔꯒ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯂꯩꯔꯤꯕꯅꯤ ꯃꯨꯈꯤ ꯑꯁꯤ ꯃꯨꯈꯤꯅ ꯉꯥ ꯂꯩꯔꯨꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯉꯥ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯎꯔꯦꯟꯒꯤ ꯊꯕꯛ ꯑꯗꯨ ꯃꯨꯈꯤꯅ ꯍꯥꯏꯔꯨꯔꯦ ꯆꯥꯎꯔꯦꯟꯁꯨ ꯊꯕꯛ ꯃꯐꯝ ꯑꯗꯨ ꯈꯪꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯆꯥꯎꯔꯦꯟ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯦ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯕ ꯃꯔꯝꯅ ꯃꯍꯥꯛ ꯃꯅꯤꯒꯤ ꯌꯨꯝꯗ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯑꯗꯣ ꯃꯍꯥꯛ ꯐꯪꯗ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯕꯛ ꯂꯦꯞꯄ ꯅꯨꯃꯤꯠꯇꯗꯤ ꯃꯅꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯊꯣꯛꯏ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯐꯪꯂꯕꯅꯤꯅ ꯃꯊꯟꯇ ꯆꯥꯕꯒꯤꯗꯤ ꯃꯥꯒꯤꯗꯤ ꯃꯅꯤꯗ ꯈꯔ ꯄꯤꯈ꯭ꯔꯕꯁꯨ ꯁꯦꯟ ꯌꯥꯝꯅ ꯂꯦꯝꯃꯤ ꯁꯦꯜ ꯑꯔꯦꯝꯕ ꯑꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯁꯦꯟ ꯁꯤꯡꯕ ꯂꯥꯛꯂꯦ ꯏꯇꯥꯎ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯍꯥꯟꯅ ꯄꯤꯕ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯅꯨꯄꯥ ꯑꯗꯨꯅ ꯏꯪꯉꯪ ꯉꯪꯅ ꯍꯥꯏꯔꯛꯄꯅꯤ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯅ ꯃꯥꯅ ꯄꯤꯔꯛꯑꯔꯣꯏ ꯍꯥꯏꯗꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯗ꯭ꯔꯛ ꯍꯩꯕ ꯃꯤꯁꯤꯗ ꯀꯃꯥꯏꯅ ꯊꯥꯖꯕ ꯊꯝꯗꯣꯏꯅꯣꯗ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯖꯥꯠꯅꯣ ꯆꯥꯎꯔꯦꯟꯕꯨ ꯀꯧꯁꯤꯜꯂꯒ ꯐꯝꯍꯜꯂꯦ ꯆꯥꯎꯔꯦꯟꯅ ꯍꯪꯂꯛꯏ ꯃꯔꯨꯞ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯝꯂꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯈꯔ ꯑꯗꯨꯝ ꯆꯤꯜꯂꯦ ꯑꯉꯥꯡ ꯉꯥꯛꯇꯅ ꯇꯧꯕꯅꯤꯅ ꯑꯩꯅ ꯍꯦꯛ ꯌꯦꯡꯁꯤꯟꯗꯗꯤ ꯍꯦꯛꯇ ꯁꯣꯏꯗꯣꯏꯕ ꯑꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅꯤ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯕꯅꯤ나 ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯁꯪꯗꯕ ꯉꯁꯤꯁꯦ ꯊꯕꯛ ꯂꯦꯞꯄꯤ ꯑꯗꯨꯗ ꯏꯇꯥꯎꯒꯤꯗ ꯍꯥꯟꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯌꯥꯝꯅ ꯐꯩꯅꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯎꯔꯦꯟꯅ ꯇꯧꯔꯛꯏꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯏꯪꯉꯪ ꯉꯛꯈ꯭ꯔꯦ ꯆꯥꯎꯔꯦꯟꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯎꯔꯦꯟ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯇꯧꯊꯣꯔꯛꯄꯒ ꯏꯑꯣꯟ ꯑꯣꯟꯅꯕ ꯑꯗꯨꯗ ꯏꯪꯉꯪ ꯉꯛꯅ ꯂꯩꯍꯧꯏ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯔꯦꯟ ꯊꯣꯏꯕꯒꯤ ꯁꯦꯜ ꯑꯗꯨ ꯑꯃꯨꯛ ꯄꯤꯕ ꯂꯥꯛꯏ ꯊꯥ ꯑꯃ ꯑꯅꯤ ꯉꯥꯏꯌꯨ ꯍꯥꯏꯔꯝꯕ ꯑꯗꯨ ꯊꯣꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯊꯥ 4-5 ꯍꯥꯏꯗꯅ ꯄꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯟꯅ ꯊꯥ ꯑꯃ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯦꯜ ꯑꯗꯨ ꯊꯤꯜꯂꯛꯂꯦ ꯇꯥꯗꯥ ꯑꯩꯁꯨ ꯇꯥꯗꯒꯤ ꯁꯦꯜꯗꯣ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯄꯤꯅꯤꯡꯉꯕꯅꯤ ꯎꯄꯥꯏ ꯑꯃ ꯏꯔꯩ ꯂꯩꯇ ꯇꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅ ꯍꯥꯏꯈꯤꯕ ꯁꯣꯏꯗꯕꯤ ꯇꯧꯔꯛꯏꯕꯁꯦ ꯁꯤ ꯌꯥꯝꯅꯅꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯇꯥꯗꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯌꯧꯔꯣ ꯆꯥꯎꯔꯦꯟ ꯆꯠꯈ꯭ꯔꯦ ꯊꯣꯏꯕ ꯆꯥꯎꯔꯦꯟꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯦꯗ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈꯗ꯭ꯔꯛ ꯌꯥꯝꯅ ꯍꯩꯕ ꯑꯉꯥꯡꯅꯤ ꯉꯁꯤꯗꯤ ꯏꯐ ꯐꯅ ꯎꯔꯤ ꯏꯁ ꯉꯁꯤꯁꯦ ꯀꯌꯥꯅꯤ ꯄꯥꯟꯕꯖꯥꯠꯅꯣ ꯆꯥꯎꯔꯦꯟ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯆꯥꯎꯔꯦꯟ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯑꯇꯣꯞꯄ ꯑꯃꯠꯇꯒ ꯂꯩꯊꯣꯛꯄ ꯁꯪꯕꯖꯥꯠ ꯅꯠꯇꯦ ꯃꯥꯅ ꯊꯕꯛ ꯁꯪꯃꯟꯗꯕ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯗ ꯃꯅꯦꯅ ꯑꯣꯏꯅ ꯃꯥꯕꯨ ꯀꯧꯔꯛꯏ ꯆꯥꯎꯔꯦꯟꯁꯨ ꯃꯅꯦꯒꯤ ꯌꯨꯝꯗ ꯂꯥꯛꯏ
Mukhi Chaoren luhongbagi wa ado hodorei. Ainasu hana haikribaduni. Chaoren nang angang natre. Madam hendokrabasune nungai bhaunade. Nangnane khangna janaba amatta leite hairabanina. Aina haiba nupi masado maming thaja kobani. Nangnane kharadi hangani. Mado hekta inen hainarage. Nangi apamba bu kai lege. Ine kaisubudi kaide haibabu saksu khangnadaba. Wakhalsu chanai chanade su khangdaba. Nupi ama hekta luhongaga loba haibase. Ko na tungda soira adi yamna nungai roibo. Namchat sajat ki wadine aina khangi yamna phai. Ado nangi wakhana yadre hairabadi masa khangnanaba ai silage. Matam khara yengu. Ai hayengnya hekta chatlaga hainarudabani ko. Chaoren su ka hena yeludre manin hairiba ado thaja hairibi nupi aduga unare. Masak matawdi yamna phajai. Mi koide hainingba wa dong dong haiba mi oigani. Bukda lau thamlaga waro pulau chawba aduguma misak amadi nate. Mabu munna khanglaba miyoina thaja phatte haibase machindagi thokpa amata yaudri. Chaoren su matam kharadi thajagi mawong matodo asum yingi. Thajagi mawong khangbadagi chiliba luhomba adusu ayatba amata pidre. Mukhi ki imungna ayahamba chelaga chilangi. Adum tawduna Chaoren magi thajaga luhomba su lusinkre. Chaoren nonganbadagi numit taba foba thabak suba ado tokre. Thabak mapu aduna adumna suba adu nungaite haiduna Chaoren gi yumda leiraga suba yaba thabak oina pibire. Chaorena thaja mathanta yumduda pakthan thadokpa adusu pamdribani. Asumna makhui ani awat apa leitana nungaina leire. Noma luhongba loikraba tha khragi matungdani Chaoren makhutanga achoba ama pairaga manigi mayumda chakchara ama chaba lakle. Isu singla idana chango. Awabo aikhoi lai hana imungda sanglaga thabak inkhangdo loina loisili. Thabak loiraga thaja mapanda tholaktuna tombiga wari sanari. Abo isadi kaisu tawdeko nungaidaba leirasu nasu singda loina haidongni. Aigi isu nupigi masakse ubada anabaga loina phakreda. Makhui animak nokminai. Chaoren su mapanda tholei makhul adu taitholaga haire. Abo ngasi jari chakse abongna haikiba chakduni ko. Hoine abo khangine Chaoren. Tombi du nolei. Asumna numit adugi chaklet ado harauna nungaina chakre. Matam kharagi matung Chaoren amadi thaja machanupa amasu yaure. Amadi makhoigi imung ado yamna nungaina pankhirami.